ꯌꯣꯝꯒꯤ ꯊꯧꯃꯤ ꯃꯔꯤ ꯀꯁꯇꯗꯤꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯒꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯏꯔꯥꯡ ꯍꯧꯍꯟꯅꯅꯕ ꯏꯟꯁꯤꯜꯂꯤ ꯍꯥꯏꯕ ꯋꯥꯍꯧꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯇꯧꯈꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯣꯝꯒꯤ ꯃꯦꯝꯕꯔ ꯃꯔꯤ ngarang duty magistrate ki mamangda puthokhlaba matung numit 9 gi police custody da remand pikhre. Imphal police station ki custody da laikhraba yomgi member sing adudi langthabal kunja mayai lekai dagi laurembam Rambo alias Sinthangamba sahi kunmari apokpa Chandra, Kamong Maisnam lekai dagi Maisnam Robinson alias Thawanjau sahi kunmathoi apokpa Robindro, Kwa Kaithel Akham lekai dagi Texam Bisal alias Athoiba sahi kunmari apokpa laikhedraba Gambir amade Singjamai sapam laikai dagi Huidrom Tomthen sahi kuntraga taru apokpa Nanda Kumar bo CJM Imphal West ki court na numitaraga mangani gi judicial custody da remand pikhibane. Court na judicial remand pikhraba makhoi mari bo Porompat police na laukhatpa case amaga mari lainana police station asigi kangbu amana formal arrest tawkhibane. Porompat police station na makhoi mari bo ngarang duty magistrate Imphal East puthoktuna Makata ba wahong pahong satharaba matung numit 9 gi police custody da remand lauthakibani haire. Sovereign tok natana India government ka makhal amatagi wari saroi haiba phire hongba leite. Mazo hap thingbaga lup asiga mari laina de lup ki ming sizinaba amade counter revolutionary group saugat pasing sairak piga nei KCP PWG Marxist Center Pawasi Pandam Pauksi dagi laukhatsawa nei. Government of India gi oiba yaroidaba lalong singi manungsan na haukiba September 13 da makhoi gi surrender police gi manungsan na wari sanaba haure hairiba do People's War Group Marxist Center ga karigumba hiram amata da mari laina de sovereign tok natana India government ka makhal amata gi tok tawdaba haiba strategical core committee gi phirep hongba leiroi haina KCP People War Group Marxist Center gi central media coordinator gi secretary Comrade Lenin Maitai na thadorokpa cherola man haire cherola sin hai neo imperialist India ge satellite state ama oina Thengkhang kaya da salaikhiba kleptocracy laingak amade makhoi gi protocol vampire machinery sing loinana traitor reactionary elements sing ga punna chatmina duna communist ihaubu muthanana bahona duna communist ideology da contradict oiba pseudo revolution kaya amasu lepalaitana puthorokpa leptre asumna lisang sina satharakpa makhoi gi aronba madi afongba lalong kaya asigi manungsanna ngasi aikhoi gi iramda masida lepalaitana Laibak miyamda awaba piba yawolup ki mingda halengba laitana senkhai thumkhai tauba masana masabu yawoloi ni haijaba yawoloi gi maikhum uppa yawolup singi ming sizinaba amade micro gang sing hojik thogliba laibak ki irang asibu golden opportunity ama waina lawduna lepa laitana MLA minister kharana magi khutsabi semba leptre athuba matamda laibak miyamda karamba MLA na karamba group semba no haibadu taklaga nei Neo Imperialist India ki sponsor makhada thoglakli hairiba micro gang sing asina yawal lalhok sangsiliba yawolup singi oina de mingsa thihal le asigumba laibak asigi luraba tanfam masida kamdongna laibak miyambo tangdu laitana lehengani amade hojik thogliba irang asigi waroisin puraknaba hotnabagi mahut makhoi gi sponsor makhada semkhiba counter revolution group singa wari sanabagi khongthang laukhat paiba si iramda masibu tasengna Muthatpa manganba pambagi khudam ne amade lisang sina satharakpa iramda masidagi yawolop sing muthanaba lalong ama ne masigi mayek laraba khudam hairabade makhoina semjaba counter revolution group singi manungda tasengna yawol ihobulu singlamba haujingna makhoigi kaisum sangda ot naiduna thamliba comrade ahal paikhomba maitai amade comrade ahal khoirangba khuman anigi ming hapsinba sene karigumba nampu apuda makhoi anibu makhoi gi surrender drama da yahun khrabasu People War Group Marxist Center gi MCC na laukiba phirep hongloi amade makhoi ani na lauramba thaudang chairman amadi general secretary gi fam comrade ahal baji macha amade comrade moramba maitai na mahut sin khravane nakal amarom tha asigi taragi nungti gi phongba print and electronic media singda mazo hab ko ba electronic products sing yonba dukan ama thingle haina hablakhiba do Lupasiga karigumba hiram amata da mari laina de lupasigi oina yawal ihauda yamauna ba thodok singda yawsinda ba haiba principal adu ngakna satkane hiram asigi matangda chenaramba sing lupna yengdun laithoklo yamade
ꯀꯝꯗꯧꯅ ꯂꯨꯞꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯀꯥꯎꯟꯇꯔ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒ꯭ꯔꯨꯞꯁꯤꯡ ꯁꯧꯒꯠꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯨꯞꯅ ꯀꯨꯝꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯅꯔꯝꯂꯕꯗꯤ ꯆꯦꯟꯅꯔꯝꯕꯁꯤꯡ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯗꯤꯌꯥꯁꯤꯡꯅꯁꯨ ꯄꯥꯎ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯀꯨꯝꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯥꯂꯧꯂꯨꯞ ꯑꯁꯤꯅ ꯊꯝꯂꯛꯂꯦ꯫